sini masi nunggi hidakni hek nungji haksangi mafam amada heta leiba masi ngada legera ising khawda legera kraida legegi kok legera leida legera nakongda legera haksangi manunggi singni paphan samni panda leiba nung maje kitrida leiba golbeda da leiba himaida leiba hek leiba nungji masigi hidakse nunggi hidakni thabada aina nunggi amukktang numit tereni thabada mm 10-20 ada bokta thugairga tan oran sida nungji kana sola kadam akogi lewa tilwaga sola kidam masi nunggi hidam si yam hen thakpo ya bana ti si limit kyani ado ta di limit tere ni thakpo da lore thabodi amkang thakpo da ta garani nunggi ole 1 liter da dum tare nunggi sida nung ta garga mafam du nung lo thokki yogi mafam do akogi kitang phagalan baina lei nung lo thokki yogi mafam do nangsan laga leine adu nangsan laga leine photo phana bi hida ma mu ha bi sinan lore nungje hata mo poki akon thagi hida te nung hata mo poki lete ibnu sida chandra is angku bi chandra angku bi lokan ni kila ni kila chandra angku bi lokan ni kila is angku bi lokan ni kila chandra is ya mai chandra laga masih thagda ga lungje numit thakpo budi process du pugi numit tarani thakpo de habudi bottle ma thakpo da nungje dum kele bak kitri du leiba golbedo du leiba masinga du leiba chibung thil du leiba ek haksang gi mafum khuri mokta leiba nungje masi asi da chen thagda masi bhogoda nungje na thagri bije amtang thagda numit tere ni da bat bat lok ko ngatan 이제 뭐 신경들이 눈이 다 다르지. 그래서